Hayeng Pangthokkadaba Manipur Home Guard ki humfunithoi SUBA Rising Day ga mari leinana ngasi Thoubal district te leiba mari SUBA Home Guard Battalion ki personnel singna Thoubal district hospital da Nongmagi Oiba Lam tu sit Shengbagi Thouram ama Pangthokhre social service camp aduda saruk yakiba 4th Battalion Home Guard ki commander MD Abdul Salamna hai Manipur Home Guard ki humfunithoi SUBA Rising Day ga mari leinana mafam asida lam tu sit Shengbagi Thouram asi pangthokpani miyamnasu district hospital yauna district asigi mafam kudimakta LEINANA thamnaba hotnabada mateng pangbiu amot akai sing mafam chadana hundokpigana hainasu mahakna makha tana fongdorakli Koi HAYENG Pangthokkadaba 62 SUBA HAYENG de Manipur Home Guard ki asiga mari leinana aikoi Home Guard CEO Sar Sasinananda amasung Thoubal district ki SP Sar Suresh Balwan makoi ani gi miyeng makhada aikoi tawgadorba HAYENG Rising Day asigi mangoinana aikoi sit sengba koi social service amatang koi pangthokjabani pangthoiba mafam asi koi Thoubal district ki district hospital hairu mafam asi campus manung asidai koi LEINANA thamnabagi pandamda koi sengba sengdokjaba tawjabani aduga koi miyamda koina doctor da changaiba laiba singsidai koina karigumba mafam khattang makoida hainingbadi mafam asida lakpiriba layengba lakpiriba singna aikoi bottle gumba phata hauti singsi doctor manung asi campus da saithokpidanaba aina apil amasu tawjaningi